International flight ama Paikhatkhibaga crash Toukhiba Asi MATOU KARAMNA THOKHIBANO HAIBADU international standard ta Thijinba gi Tangai PHADABA lei HAINA HANNA gi Chief Minister OKRAM IBOBI na PHONGDORAKLI plane crash tauba aduna maram oiraga laikhidrabi nganthoi sharma kongbrai latpam gi Thobal awang lekai da leiba yumda ngasi HANNA gi Chief Minister amasung Thobal AC gi MLA OKRAM IBOBI na chatuna laikhidrabi gi imung manunga unnabada wafam asi phongdokhibani mahangna makhatana hai yamdrabada pung nipan rom paigadaba international flight ama hek Paikhatkhibaga mikup kharagi manungda crash tawkiba haibasi thamoi shokna nungaitaba thodok amani expert mak natrabashu international flight ama oibana akanba checksing thawrang lokhat phonthoi haina khali engine ama fail oirabasu atopa engine amana mahussinba yafam thokpani adum oinama Paikhatkhibaga engine anima MATOU KARAMNA fail oikhibano haibasi malengi thakta Thijinbage Tangai PHADABA lei ngarang Gujarat ki Ahmedabad International Airport tagi Air India Boeing 787 Paikhatkhiba mikup kharagi manungda crash tawkiba aduda Manipur dagi cabin crew member ani yauna mioi kaya leikidaba asi yamna laibak thiba amadi thamoi shokna nungaitaba thodok amani mioi chani nipu nithoi tongbagi manungda mioi amakhak hingki makhogi manungda Indian Chama humpu mapan British yankai humdoi Portuguese taret aduga Canadian ama yauri masida natana flight aduna Ahmedabad da leiba BJ Medical College ki mass building da chak chari ngai da tashinduna college adugi mahairoi mapan sihan khibaga loinana nimpu henbana asok apan nanghan khiba asi thamoi shokna nungaite plane aduda Gujarat ki HANNA Chief Minister Bijoy Rupani su yaukibani Thaudok aduda Manipur dagi nganthoi sharma kongrai latpam amadi lamnung then singsan anina manung matam chadana daikidabada imung manungi awabati saruk yari makhoi ani Manipur dagi haina yamna nushi chanina chamin thaminaduna leiminaramgani haibagi thajabalei makhoi ani gi thawai mirel adu lamdam asigidama kathokhrabani haina lawi hainasu mahangna makhatana phongdokhi Toukhiba thodok sina Sanu Pisina, Mama Levaki, Toukhiba, Haina Lauraga, a quite a Nungai Hudabadi, Mabu, a Quina, one Kaina Gibase, a quite put a Moklo in a Sigadorina do, Manutam Sadan and Kaina Gibase, Shorga Kusin for Amni, Haina, Kalaga, from the Apoy Unama, Awava, Kamina, Natana, Karimto, Baileke, Sanupi, Mantoi, Ramlunten. Singsan Manipuri ani yauri base aina thajajabudagi asuki matik moi akoi Manipuri ni haina khallaga sinana samin thapundana arai leita awana la leiminarungani haibise ai tamna saung ai thaljai adama koi ani sina chakki basina ishona su koi indiagi oina Manipuri base yamna ayinga santi leiba proposal koi khudang mokoi Ishona Sargada Makoigi Tawayat Madu Ina Santi Shinu Hai